ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯣꯡꯒꯣ 19ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯣꯛꯄꯁꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯗ ꯄꯨꯊꯣꯛꯄ ꯌꯥꯔꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯍꯔꯥꯎꯅ ꯑꯩꯒꯤ ꯃꯔꯨꯞꯄꯣ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯃꯔꯨꯞ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ꯫ ꯏꯃꯥ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯁꯟꯖꯣꯏꯒꯤ ꯃꯁꯥꯃꯨꯛ ꯄꯥꯏꯗꯨꯅ ꯄꯥꯎꯗꯝꯂꯛꯂꯤ꯫ ꯁꯟꯖꯣꯏ ꯚꯥꯏ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ꯫ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ꯫ ꯚꯥꯏ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯅꯥꯀꯟꯗꯒꯤ ꯗꯣꯛꯇꯔꯗꯨꯅ ꯄꯨꯟꯁꯤꯕ ꯁꯦ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯋꯥꯔꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯨ꯫ ꯂꯣꯏꯅꯃꯛ ꯅꯣꯔꯃꯦꯜ ꯂꯩꯔꯤ꯫ ꯀꯀꯥ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯀꯥ ꯍꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯗꯩꯅꯤ꯫ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤꯅꯦ꯫ ꯅꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕꯗꯒꯤ ꯏꯁꯣꯔꯅꯁꯨ ꯎꯕꯤꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯐꯔꯦꯁꯦ ꯆꯣꯆꯣ ꯀꯀꯥꯁꯨ ꯑꯇꯣꯞꯄ ꯑꯅꯥꯕ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯃꯇꯝ ꯉꯥꯏꯍꯥꯛ ꯍꯧꯈꯤꯗꯨꯅ ꯂꯦꯝꯕꯁꯨ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯉꯛꯏ꯫ ꯂꯂꯤꯇꯥ ꯁꯠ ꯃꯆꯥꯕꯨ ꯌꯦꯡꯉꯤ꯫ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜꯗ ꯏꯃꯥꯒꯤ ꯂꯦꯝꯕ꯫ ꯂꯦꯝꯕ ꯑꯣꯏꯁꯤꯜꯂꯝꯕ ꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯏꯆꯥꯁꯥ ꯌꯦꯡꯉꯨꯅꯦꯍꯦ ꯅꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ꯫ ꯄꯨꯟꯁꯤꯕ ꯁꯟꯖꯣꯏ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯆꯤꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯂꯦꯝꯕꯗꯣ ꯃꯉꯛꯑꯗꯨ ꯅꯣꯝꯂꯤ꯫ ꯂꯦꯝꯕ ꯇꯞꯅ ꯃꯃꯥꯕꯨ ꯌꯦꯡꯉꯤ꯫ ꯅꯥꯀꯟꯗꯒꯤ ꯄꯨꯟꯁꯤꯕꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯕꯨ ꯀꯣꯟꯗꯨꯅ ꯃꯦꯂꯨ ꯑꯅꯤꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯂꯦꯝꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯑꯩ ꯕꯕꯥꯗ ꯇꯝꯂꯨꯈꯤꯒꯦ꯫ ꯕꯕꯥꯁꯨ ꯍꯔꯥꯎꯗ꯭ꯔꯤꯅꯕ꯫ ꯊꯥꯗꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯦ꯫ ꯁꯤꯗ ꯂꯩ꯫ ꯅꯪ ꯎꯔꯗꯤ ꯃꯥꯁꯨ ꯍꯔꯥꯎꯗ꯭ꯔꯦꯅꯤ꯫ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯂꯦꯝꯕꯅ ꯇꯞꯅ ꯏꯇꯥ꯫ ꯄꯨꯟꯁꯤꯕ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯗꯨꯅ ꯁꯤ ꯀꯞꯀꯅꯨ꯫ ꯀꯔꯤꯒꯤ ꯀꯞꯇꯣꯏꯅꯣ? ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯑꯗꯣ ꯏꯆꯟ ꯊꯣꯏꯕꯤꯗꯣ ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ? ꯄꯨꯟꯁꯤꯕꯗꯨ ꯃꯃꯣꯟꯒ ꯅꯣꯛꯂꯗꯨꯅ ꯇꯧꯗ꯭ꯔꯤ꯫ ꯃꯕꯨꯡ ꯁꯥꯐꯕ ꯑꯃꯗ ꯍꯦꯔꯣꯛꯀꯨꯝꯕꯗ ꯃꯆꯟꯕꯨ ꯀꯟꯕꯤꯔꯕꯅꯤ꯫ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯨꯏꯔꯦ꯫ ꯃꯁꯥꯗꯤ ꯈꯔ ꯁꯣꯜꯂꯤ꯫ ꯄꯨꯟꯁꯤꯕ ꯃꯆꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯞꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯜꯂꯩ ꯀꯥꯟꯁꯤꯜꯂꯛꯄꯒ ꯑꯁ ꯁꯤꯔꯦ꯫ ꯊꯥꯗꯣꯏꯗꯨ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯊꯥꯗꯣꯏꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯏꯗꯨ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯊꯥꯗꯣꯏꯕ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯌꯥꯟꯗꯨꯅ ꯃꯤꯠꯀꯗꯨ ꯃꯤꯆꯥꯅꯤ꯫ ꯃꯤꯆꯥꯟꯅꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯝꯕꯗꯣ ꯃꯅꯤꯅ ꯍꯩ ꯁꯣꯛꯄꯅꯦ ꯅꯈꯣꯏꯕꯣ꯫ ꯄꯨꯟꯁꯤꯕ ꯀꯩꯗꯧꯔꯦ? ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯏꯗꯨꯅ? ꯄꯨꯟꯁꯤꯕ ꯄꯥꯈꯠꯄ ꯀꯩꯕꯣꯏ ꯁꯠ ꯊꯥꯗꯣꯏꯕꯨ ꯍꯧꯒꯠꯄꯤ꯫ ꯊꯥꯗꯣꯏꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯊꯛꯊꯀꯠꯅ ꯕꯕꯥ ꯃꯔꯨꯞ ꯂꯦꯝꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯎꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯁꯤ ꯃꯩ ꯊꯛꯄꯤꯁꯤꯒ ꯑꯃꯨꯛ꯫ ꯃꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯍꯥ ꯀꯔꯤꯕ? ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯅꯆꯟꯅ ꯁꯣꯜꯂ ꯂꯩꯔꯕꯅꯤꯀꯣ ꯉꯥꯛ ꯂꯩꯔꯝꯃꯨ꯫ ꯑꯣꯍꯩ ꯕꯕꯥ ꯑꯩ ꯃꯆꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯒꯦ꯫ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯤ꯫ ꯄꯨꯟꯁꯤꯕ ꯃꯃꯩ ꯂꯥꯎꯊꯣꯛꯈꯩ ꯊꯥꯗꯣꯏꯗ ꯌꯦꯡꯉꯤ꯫ ꯊꯥꯗꯣꯏꯗ ꯏꯀꯥꯏꯅ ꯀꯩꯅꯣ ꯑꯗꯨꯌꯥꯝ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯕꯕꯥꯗ ꯕꯕꯥ ꯀꯩꯅ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ꯫ ꯑꯣꯏꯗꯧ ꯂꯩꯔꯕ ꯑꯗꯨꯏꯅꯤ꯫ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯏꯀꯨꯕꯣꯛ ꯑꯃ ꯀꯧꯈꯣ ꯍꯥꯏꯔꯣ? ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯃꯆꯟꯒꯤ ꯅꯥꯛꯇ ꯊꯥꯗꯣꯏꯒ ꯃꯄꯥ ꯆꯥꯟꯅꯅ ꯑꯇꯣꯞꯄ ꯅꯥꯀꯟꯗꯨꯗ ꯐꯝꯃꯤ꯫ ꯊꯥꯗꯣꯏꯗ ꯄꯩꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯜꯂꯤ꯫ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯆꯦꯆꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯂꯥꯛꯑꯕꯣ? ꯇꯥꯇꯣꯟ ꯎꯅꯤꯡꯉꯤ꯫ ꯄꯨꯟꯁꯤꯕ ꯃꯆꯟꯒꯤ ꯁꯣꯟꯊꯥꯡꯅꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯤ꯫ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗ ꯅꯥꯜꯂꯗꯨꯅ ꯃꯆꯥꯇꯣꯟ ꯇꯥꯇꯣꯟ ꯂꯥꯛꯏ꯫ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯕꯨꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯤ꯫ ꯇꯥꯇꯣꯟ ꯅꯪ ꯉꯁꯥꯏ ꯀꯥꯏ ꯂꯩꯔꯨꯒꯦ? ꯑꯩ ꯇꯥꯇꯣꯟ ꯎꯗꯕꯗ ꯌꯥꯝ ꯋꯥꯏ꯫ ꯑꯩ ꯎꯅꯕ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯇꯥꯇꯣꯟ? ꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯑꯩ ꯁꯤꯗ ꯂꯩꯕꯗꯣ ꯍꯩꯅꯗꯦꯕ ꯇꯥꯇꯣꯟ꯫ ꯃꯆꯟꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯍꯩ ꯑꯄꯪꯕꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯇꯥꯇꯣꯟ ꯂꯩꯁꯤꯗꯤ꯫ ꯅꯁꯥꯗꯣ ꯈꯤꯇꯪ ꯀꯟꯈꯠꯄꯒ ꯍꯜꯂꯗꯧꯅꯤ꯫ ꯁꯤ ꯏꯆꯟ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯅ ꯀꯞꯄ ꯇꯥꯇꯣꯟ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯪ ꯀꯞꯀꯅꯨ ꯃꯆꯥꯊꯣꯏ꯫ ꯅꯪꯅ ꯀꯞꯂꯗꯤ ꯇꯥꯇꯣꯟ
ꯂꯥꯏꯑꯣꯏ ꯈꯕꯤ ꯏꯃꯥꯒꯤ ꯋꯥꯁꯛ ꯍꯥꯏꯕ ꯇꯥꯔꯦ꯫ ꯊꯣꯏꯕꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯕꯨꯡꯒꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯑꯗꯨꯝ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯨꯝ ꯃꯉꯥ ꯑꯗꯨ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯏ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯤꯆꯤꯡ ꯑꯗꯨ ꯎꯔꯒ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯕꯥꯜꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯉꯥꯊꯔꯨꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯥꯗꯣꯏꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯆꯟꯕꯨ ꯁꯦꯟꯅꯕꯤꯕꯁꯦ ꯑꯩ ꯄꯦꯜꯂꯤ꯫ ꯅꯪꯒꯤ ꯂꯃꯟ ꯑꯃꯗꯤ ꯇꯣꯜꯂꯤ꯫ ꯄꯨꯟꯁꯤ, ꯀꯞꯄꯅꯨꯁꯦ꯫ ꯊꯣꯏꯕꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯁꯨ ꯅꯪꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯁꯦ, ꯀꯞꯄꯅꯨ꯫ ꯇꯥꯔꯛꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯄꯨꯟꯁꯤꯕ ꯊꯥꯗꯣꯏꯅ ꯃꯉꯣꯟꯗ ꯀꯧꯔꯛꯈꯤꯕꯗꯨ ꯃꯁꯥꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯗꯤ ꯄꯤꯔꯤ꯫ ꯄꯨꯟꯁꯤꯕꯗꯨꯅ ꯈꯨꯠꯀ ꯇꯧꯗꯨꯅ ꯍꯣꯏꯁꯦ, ꯀꯞꯂꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯑꯩꯒꯤ ꯏꯆꯟꯁꯨ ꯂꯣꯏꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯩ ꯄꯦꯜꯂꯤ꯫ ꯑꯗꯣ ꯅꯪꯁꯨ ꯀꯞꯄꯅꯨ꯫ ꯁꯨꯝ ꯀꯞꯄꯗꯤ ꯅꯁꯛꯇꯣ ꯂꯣꯏꯔꯝꯗꯣꯏꯕ ꯁꯤꯗꯥ ꯁꯪꯕꯤ ꯃꯥꯜꯂꯅꯤ꯫ ꯊꯥꯗꯣꯏꯗꯨ ꯁꯥꯎꯔꯗꯨꯅ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯊꯕꯥꯛꯇꯨꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯁꯦꯠ ꯁꯦꯠ ꯊꯥꯏ꯫ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯄꯨꯟꯁꯤꯕ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯃꯤꯠꯐꯝ ꯂꯦꯡꯗꯅ ꯑꯅꯤꯃꯛ ꯃꯨꯟꯅ ꯌꯦꯡꯅꯔꯦ꯫ ꯊꯥꯗꯣꯏꯗꯨ ꯏꯀꯥꯏꯅ ꯑꯁ ꯈꯨꯠꯁꯦ ꯊꯥꯗꯣꯛ, ꯅꯥꯏ꯫ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏꯁꯨ ꯏꯀꯥꯏꯅ ꯌꯦꯡꯂꯤ꯫ ꯄꯨꯟꯁꯤꯕ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯤꯍꯨꯜ ꯌꯥꯎꯗꯕ ꯃꯈꯩ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯅꯥꯀꯣꯡ ꯃꯌꯥꯗ ꯁꯠ ꯆꯪꯁꯤꯜꯂꯗꯨꯅ ꯀꯞꯆꯦꯠꯄꯦ, ꯅꯥꯏ ꯐꯨꯔꯛꯏꯗꯣ꯫ ꯊꯥꯗꯣꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯍꯦꯛ ꯅꯟꯁꯤꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ ꯃꯆꯦꯒ ꯃꯕꯨꯡꯒꯒꯤ ꯃꯇꯧꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯝꯕꯗꯗꯤ ꯅꯥꯏ, ꯆꯦ, ꯅꯣꯏ ꯑꯣꯏꯅꯕꯗꯣ ꯑꯩꯁꯨ ꯌꯥꯎꯔꯦ꯫ ꯊꯥꯗꯣꯏꯗꯣ ꯈꯪꯂꯗꯨꯅ ꯑꯁ ꯀꯥꯏꯅ ꯅꯥꯏꯅꯣ? ꯊꯥꯗꯣꯏꯗꯣ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯀꯥꯎꯔꯨꯕꯅꯤ꯫ ꯃꯆꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯆꯟ ꯌꯥꯎꯔꯤ ꯍꯥꯏꯗꯣ꯫ ꯏꯀꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯊꯣꯏ, ꯇꯥꯇꯣꯟ ꯅꯪ ꯗꯥꯂꯦꯝꯕꯩ ꯃꯅꯥꯛꯇ ꯆꯠꯂꯨꯅꯤ꯫ ꯅꯪ ꯅꯆꯦ ꯊꯥꯗꯣꯏꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯊꯣꯏꯕꯤꯗꯣ ꯅꯣꯛꯂꯗꯨꯅ ꯀꯥꯏꯗꯦꯗ ꯀꯥꯏꯗꯦ꯫ ꯏꯀꯥꯏꯔꯨꯅꯨ ꯇꯥꯇꯣꯟ, ꯏꯆꯦꯅ ꯑꯩꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤ ꯈꯜꯂꯤꯁꯤꯗꯤ ꯇꯥꯇꯣꯟꯒ ꯏꯆꯦꯒ ꯃꯔꯤ ꯑꯃ ꯂꯩꯅꯔꯝꯕꯩ ꯑꯣꯏꯇꯥꯏ꯫ ꯍꯩ, ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯃꯤ ꯂꯣꯏꯅ ꯏꯀꯥꯏꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯏꯁ, ꯏꯀꯥꯏꯕꯩꯔꯣ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯌꯥꯝꯗꯣ? ꯏꯃꯥꯡꯁꯤꯗ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯏꯀꯥꯏꯗ꯭ꯔ ꯀꯥꯏ? ꯆꯣ, ꯗꯥꯂꯦꯝꯕꯗꯣ ꯑꯩꯅ ꯐꯔꯣꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯛꯀꯗꯣ ꯎꯅꯤꯡꯉꯤꯅꯦ꯫ ꯅꯥꯕ ꯐꯔꯒ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯌꯨꯀꯣ꯫ ꯊꯥꯗꯣꯏꯗꯣ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯗꯣ ꯏꯅꯝꯃ, ꯏꯀꯥꯏꯔꯨꯅꯨ꯫ ꯅꯪꯁꯨ ꯈꯔ ꯏꯀꯥꯏꯔꯗꯤ ꯌꯥꯔꯦ꯫ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯌꯥꯝ ꯐꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯁꯨ ꯌꯥꯝ ꯐꯕꯅꯤ꯫ ꯊꯥꯗꯣꯏꯗꯣ ꯏꯀꯥꯏꯅ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯤ꯫ ꯍꯣꯏ, ꯅꯪꯅ ꯂꯣꯏꯁꯤꯜꯂꯣꯅꯦ ꯅꯕꯨꯡ ꯊꯣꯏ꯫ ꯁꯅꯥ ꯌꯥꯇꯪ ꯍꯦꯛꯇꯣꯛꯇꯅ ꯂꯣꯏ ꯇꯝꯖꯧꯔꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯇꯥꯇꯣꯟ, ꯅꯪꯁꯤꯕꯨ ꯍꯥꯏꯁꯤꯗꯤ ꯆꯣ꯫ ꯅꯐꯤ ꯐꯨꯔꯤꯠꯀꯗꯣ ꯏ ꯉꯥꯛꯇ ꯌꯨꯝꯗ ꯍꯥꯏꯊꯔꯒ ꯑꯅꯟꯕ ꯐꯤꯔꯣꯜ ꯁꯦꯠꯂꯣ꯫ ꯏꯅꯝꯃꯒꯤꯁꯨ ꯐꯤꯔꯣꯜ ꯂꯧꯕꯤꯔꯨꯆꯣ꯫ ꯅꯣꯏ ꯑꯃꯨꯛ ꯂꯣꯏꯅ ꯅꯥꯕ ꯇꯥꯔꯦ꯫ ꯐꯅꯤ ꯃꯦꯗꯥꯝ꯫ ꯊꯥꯗꯣꯏ, ꯑꯗꯨꯗꯤ ꯃꯆꯥꯊꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯜꯂꯨ꯫ ꯆꯥꯛꯁꯨ ꯂꯥꯝꯃꯝꯃꯅꯤ꯫ ꯑꯩꯁꯨ ꯅꯣꯡꯁꯤ ꯅꯪꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯥꯏꯊꯧꯔꯒꯦ꯫ ꯆꯥꯛꯁꯨ ꯄꯨꯔꯛꯀꯦ꯫ ꯅꯪꯒꯤ ꯐꯤꯔꯣꯜꯁꯨ ꯂꯧꯔꯨꯒꯦ꯫ ꯄꯨꯡꯁꯤ ꯊꯦꯡꯉꯤ꯫ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯥꯏꯊꯈ꯭ꯔꯒꯦ꯫ ꯍꯥꯏꯗ ꯄꯨꯟꯁꯤ꯫ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯈꯤ꯫ ꯊꯥꯗꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯖꯍꯧꯔꯤ꯫ ꯊꯣꯏꯕꯤꯅ ꯃꯤꯅꯣꯛꯀ ꯃꯤꯠꯌꯦꯡꯒꯗꯤ ꯆꯥꯛꯏꯍꯦ ꯏꯅꯝꯃ꯫ ꯔꯣꯃꯥꯟꯁ ꯐꯥꯎꯗꯤ ꯅꯩꯔꯤ꯫ ꯁꯤ ꯅꯩꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯍꯟꯗꯛ ꯂꯥꯏꯔꯤꯛ ꯄꯥꯕꯗꯅꯦ ꯃꯣꯟꯗ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯔꯦ ꯍꯥꯏꯁꯦ꯫ ꯑꯁ ꯅꯪꯁꯤꯗꯤꯕ꯫ ꯏꯀꯥꯏꯔꯣ ꯏꯅꯝꯃ, ꯏꯀꯥꯏꯔꯨꯅꯨ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒ ꯊꯣꯏꯕꯤꯒꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯃꯅꯤꯅ ꯏꯕꯦꯝꯃ, ꯏꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯗ ꯍꯔꯥꯎꯏ꯫ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯑꯋꯥꯕꯗꯣ ꯁꯥꯐꯔꯤ꯫ ꯑꯩꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯕ꯫ ꯂꯦꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯅꯟꯊꯕꯤꯔꯗꯨꯅ ꯂꯦꯝꯕ, ꯅꯪꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯏꯄꯥ ꯄꯦꯜꯂꯤ꯫ ꯏꯆꯥꯅ ꯏꯄꯥꯒꯤ ꯃꯄꯣꯛ ꯑꯃꯃꯨꯛ ꯄꯣꯛꯄꯤꯔꯦ꯫ ꯏꯆꯥꯒꯤ ꯂꯃꯟ ꯀꯔꯤꯅ ꯁꯤꯡꯒꯅꯤ ꯏꯄꯥ ꯈꯪꯗ꯭ꯔꯤ꯫ ꯄꯥꯕꯨꯡ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯄꯥꯕꯨꯡꯗꯤ ꯅꯆꯥ ꯑꯩꯒꯤꯁꯨ ꯄꯥꯕꯨꯡꯅꯤ꯫ ꯅꯆꯥꯕꯨ ꯄꯥꯞ ꯂꯥꯡꯁꯤꯟꯕꯤꯒꯅꯨ꯫ ꯃꯁꯤꯗꯤ ꯃꯆꯥ ꯑꯃꯅ ꯃꯄꯥ ꯑꯃꯒꯤꯗꯃꯛ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯈꯜꯂꯒ ꯇꯧꯖꯕꯅꯤ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ꯫ ꯁꯔ ꯍꯣꯏꯅ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯗ ꯃꯃꯥꯏꯒꯤꯁꯨ ꯑꯄꯦꯟꯕꯗ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯏꯄꯥꯁꯨ ꯄꯦꯜꯂꯦ ꯅꯃꯥ ꯅꯆꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤ ꯎꯕꯗ꯫ ꯑꯗꯣ ꯂꯦꯝꯕꯒꯤ ꯕꯕꯥꯗꯤ ꯄꯥꯎꯁꯦ? ꯁꯔ, ꯄꯥꯎꯁꯦ ꯇꯝꯈꯤꯔꯣꯏꯗ꯫ ꯑꯩꯁꯨ ꯍꯣꯕꯤ ꯐꯣꯟꯒ ꯀꯥꯎꯔꯝꯂꯦ꯫
nong senangan ringaida yumda haitharaga ichasingna chaba yadaba kai kanu kita lamu ki gaiso pam tang piradi phagadong bakhalamani phare nong sungan dore ngai rasi Sanjoy nang suna funeral gado ingakta na batari ne he baba ai budu kai shu dawida akoi marab le ma pharabani da pamna mangyare narabaso yumda ingna tamna na jaraki thida angaw basidi phare najan thai bisu ka shu thodok padawri ngasi numit mari mangani sidi sida pulap lei budu tare ne ichana pido tekta kai de basi sune ai siam ne nungai ponse bale magi kana changlak daga baba ayimda haidaga gari soro supiro firo sing sisu ingakta chak su chana da bani da ai thong lagi ngana pura ke doga aina kombada sangjoi su chamina khagi phare adumai ne hektaw ima nacha koi ima swaramani na ko thabiru liambagi manang tamna chingsin duna idaw nasa ka shudong dro bana dro ka shudong dre phare dodi ayum dai tharu ki nang ra chaba ya ba kari ma khari yang la pura gi anthi jana leram aduga ne akoi ma cha thoina na ba pharo sak phajana khangna dri bada da do na ma pharaga ai gi jabol hen gen hayo bani ko hoine lai thok singai dana ichen gi bo asu ka shudong dro bana dro phare ka shudong dre ma modi ado danga cha podo lai dadi asam da phai bi jani ba dadi bani sai da krase hoi hai tharase la mapa dagi show da lawra duna lemba lalida da chet lagi hairam naga thorak le asumna ma khoyani mayu mai kai chen na thorak le mani lalita lemba yeng duna lai haure asumna ponse sanjoy gari thauduna mayum tan lak le mayum yong baga sanjoy na bai nongsunga le ayum changrage hai bai ado nang lakte mu law ko lakte de kaino phare gari se sida lairamani ai thog chak to thong phare bai yam ngai nang sai gi pangwa wa bir mama hoido nang na saw dana phajana hayo ko ai le hawragi taning de wa bi ba kaina nang sai gi kana nom da khal asuna sanjoy do gari thodok tuna wayim dhan kre imong do changlaga machi maya sangak tuna irumai thajabal lore ma tung jak thongna ba sim sari as aibo kaino thong dusi ba nga le do so haju pukai de nga no ba nga daw ba dilem nan freeze ta thamni kum daw ba oh sidi le nga daw ba freeze ta gilaw thorak la do na sidi khamen sim ga hek thong thabi le sina chapot am pholagi unsi bacha no thong na balak nari jak thong ba lo do na hot light ha chele nong su pungan nga le unsi ba thabak lo shin ba lo do na doctor ra chona ba sim sari unsi ba do hatho jaga do po do na hospital tam lak le mem thoina moi ba changa sila umi ai cha do ning mani ya dre ba hoi ne mama nang bo ngai ngam gi da sai ta nang siri kana na bu ngai ngam do ngarang de gi cha do masak urak traga chak su chara mo ye cha do pi do mung nang thara bo yare mi mamang sila phajade ko law yare mem thoi do sut kap tu na matung inari thoi bi na lai ba ka de tam na lang tu na thongjal pan de gi deri gi thadoi do phat ing thora e mama selep lam badu da mabuni nung si do na kap la ga chen sile e thadoi mama bu kon do na angang ma cha dong na kap le mem thoi shu kap na ima gi thadoi mama I chaw da ba ka hamwai ai sa mama u da ba do yamwai yare da khara kap pare angang si gi manak si da chang cha ka do cha tho ado thadoi lupa ma cha ma sok pa do de tari mama pi do dai thok la do na dedi lem ba do gan tar thangna ba gas da lai ba kashi thodok pa da wari ai su thai bi se kashi do ja bani na changlo ge tawuni phare dedi changlo ge lai ro sida nama ga lai ram hai dedi mama law thai bi hai dedi mama law thai bi manang ta phamsi mem thai ma pi do dai thok tu na ho kadai icha thai bi da cha nu de ba le tham le du na thai bi gi nang ta changsan do na pham le is icha thai bi se di na chi ga jaw mana ram da na thai bi ru ikar ne du na imam cha se di mana rabani ado budi kaino machi manam ni da na mi naya gi ma chanu pi naya do yamna phase khang da tai thadoi do khangai hai do ki mem thoi do ma me law thok la du na ihe dang su ko na ma don thok na thai ni he Dom cha, ina ma se am phai. Yengun hai ani se, kaya la janare no bataw si.
Makoi hum du pulap ka nokli nong tuna wari ga sari manida. Yes be na ga mu yora ame. Na chagi marap se so gen lai. Ka shu thodo ko di tawd lai bak phadana. Sir, ai shu tanjar icha na dambadagi. Yam nungai ri. Icha su ka shu thodo ko tawd ba se iso na chambi ba hai ba doi. Lalita na mani bungo iso na chanbi raban. Mani bungo iso na chanbi raban. Phare. Ado lemba nangbo hakchang nungai da padi kai lai de. Kaka kashu thodo ko di lai tri. Chaina khon chida gai. Phare. Chaka pura bani nandom chana. Na chan bu chana ba semal. Kaka di thabak chata ba yan re. Ado punsi bado yumdai thaki bani de. Chaka sing thong lo ni dana. Oh. Ado sarsu firol do hundok poida haifet hai tharu badi. Punsi bala ba chalagi. Sir, ai su yumdang hai ti chatning bani. Ibunga punsi bado lak pangari bani aiso. Oh, nacha yaure baba. Haima, icha la enda na. Dai ma. Phare punsi ba. Baba su firol se ga hibam chadri yumda halagi. Baba se thabak mafam da su yaurugi. Numidang do shida laagi. Hai baba, ado chakti. Chakado ado ni charagi. Ningthina leramako gari shodo piro. Bema DSP ai mo halagi ko. Ipagi lemba baba halagi ko phajana potharam. Ai chato mi ka dam te changno ki. Phani sir. Oh sir. Mani machagi ka dam nang changnak de. Kaka kana lage. Indom chasu yaw pro. Hoi yawre. Nanom chana so chak pro pani. Najang noi miyam chaminar kaka su thabak na yadri chalagi. Hore na changa nandom chaga lawboy na laang. Hai kaka. Lemba nabo kharoko kaka chaloki gi. Hai kaka. Kaka hai miyam gi thaujandagi nacha phaba hai bado jaragi. Itay ma adodi mo ho yawro. Principal lemba gi manak ta fam thadu na. Bai chaksakar chasidana. Lemba do nok mi chada di kain mayam chathoki. Kisau pijo operation noi da ngari bani dane chama do yarani. Korean samu thongna inode. Chumini yarini tawsi. Ado ima su chara khanbi na chana nga ta wo thongnak bani thabi champhura ma suyang bani. Lemba do matin do yala de na. Ado di chani. Tin ngase ororo tare. Ichana thongma bu chathoke kaino. Loi baga yum thai tharu ke imaso. Na pabang do makok ngawram mani.